Lakhipuronline puthok saba September ki tang 18 sagol se numit ki Khomjinba Pao tabirase ahan bada maru oiba pao Kendra na one nation one election ayaba pikre lebaga sida matam amatada Lok Sabha amasung Bidhan Sabha mikhal punna pangthok lagani lagliba panchayat mikhal gi mangoina na Kasar jila gi ngarang delimitation gi anoba draft list phongkre Manipur da thokliba thodok ka manadaba maongda Home Minister na haikiba wafam adu laibak thibani haina MPCC ki president na phongdokre Jiribam district ki mongbungda ngarangsu meitei khulsingda kan mamongda nongmai kapsilakre MMTU gi luchingba singna ST demand gi matangda sagot pinaba taksinkre amasung ahum suba adungai loi thakraba tobu singi ningsing thauram Andaman and Nicobar gi Port Blair da pangthokre Hauzik mapung oiba pau tabirase Kendra na one nation one election gi wafam ayaba pikre masiga loinana leibaga sida matam amada Lok Sabha amasung Bidhan Sabha mikhal punna pangthok lagani Kendra gi cabinet mifam na ware badu lawruba matungda information amasung broadcasting mantri Ashwini Vaishnaw na paumi singda thaurang asi tangkak ani thongna chanagani haire ahan batangkakta Lok Sabha amasung Bidhan Sabha gi mikhal sing pangthoklaba matung numit chamani gi manungda local body mikhal sing pangthokani haire Lagliba panchayat mikhal gi mangoina na Kasar jila gi ngarang delimitation gi anoba draft list phongkre nauna thokpa list asigi matungina Kasar jila gi Borkhola Bidhan Sabha kendra da gaw panchayat kuntra anchalik panchayat ani aduga jila parishad mari leiragani Dholai Bidhan Sabha kendra da GP kuntra AP ahum aduga jila parishad mari Katigora Bidhan Sabha kendra da GP kuntaruk AP ani aduga jila parishad mari leigani Asomda Lakhipur Bidhan Sabha Kendra da GP Kuntra Mathoi AP ahum aduga jila parishad mari leiragani Sonai Bidhan Sabha Kendra da GP Taranipan AP mari aduga jila parishad mari Silchar Bidhan Sabha Kendra da GP manga AP ama aduga jila parishad ama leigani Asomda Udharbon Bidhan Sabha Kendra da GP Kunithoi AP ani amasung jila parishad mari leiragani Borkhola Katigora Dholai amadi Lakhipur da GP gi masing hengatpa thengnari aduga Silchar amasung Sonai da GP masing hantharakpa thengnari September gi tang kun phawba claims amasung objection gi matam piri aduga final draft September gi tang kun tareta submit tawgani haina pawasina makha tari Manipur Pradesh Congress Committee MPCC ki President Kaisam Meghachandra na luchingba paugi mifam ama ngarang Silchar Press Club ta pangthokre Meghachandra na haikibada Hauzik Manipur da thokliba kanglup ki iranga sinamaram oiduna mioi lising kaya lanjena tuna relief camp ta changjapam lauduna leiri tha tara taruk henjel laglaba iranga sida mioi kaya thawaina pontha oikre Hauzik su drone dagi bomb kaya thadarak tuna landarak pa leptri Asuk jamna kansilagliba iranga sibu center na karimata khangbidana leiri iranga sina asumasum pakthok chawthoraktuna jiribam sausilakre jiribam dasu maikai kaya dagi nongmai amadi pom top kapselak paleptri yamna ngaglibati tha sigi tang 13 ANI gi interview amada India gi Home Minister Amit Shah na pikiba statement adu yamna laibak thibani haiki interview aduda Amit Shah na Manipur da thokliba iranga sigi matangda asengba report khangdaba tawna tha ahumgi mamangdagi Manipur da misimina nongmai kapnaba amadi bom top thadabana chingba lepkre haikibadu yamnamak laibak thibani haiki Meghachandra na makatana haikibada tha tara taruk helaklaba iranga sigi solution puraknanaba Prime Minister Narendra Modi na Manipur da laktriba karigino haina hangki Asigumba pendaba kaya sinamaram oiduna Meghachandra masamakna Manipur miyam gi mahut sinduna Delhi gi PMO office ta chatuna Prime Minister Narendra Modi bu Manipur da lakpina na babarton thauram le haire Paugi mipamadu da Kasar District Congress Committee gi General Secretary Dr. Maimom Santi Kumar amadi Kasar District Congress Committee gi worker M Robindro Sarukjakhi Angling sin babam punamak ai nei kai kumla jabu chari ngasigi press meeting si tang 13 ANI gi interview amada India gi Home Minister Sri Amit Shah na mahakna thambikiba statement Manipur gi matangda thambikiba siga mari lenani Amit Shah ji na thambikiba wafam che masi Manipur da hauzik leiriba se report se ikhang khangdaba dauna thamakhiba se lamna laibak thiba amani haina ina thamningi maramdi
Manipurda mahak na hairi tha ahumgi mamangdagi achauba thogok wathok misimina ghatana se akhoi kapnaba bom thadaba khotaba si leitre tha ahumgi mamangda gi santi hanjalae haidra amisa asina nai gi interview amada hai hibase masi Manipur gi matangda fajana report lawdabani haina khali masigi matangda Manipur da hauji thoiba thogdoksi tha 36 sure 38 mapung pharakadore May gi tang ahum 2023 dagini aduga anaubada September gi tang ama 2024 lagi hauraga achawa high tech drone sinarkanda bom thadaba parja civilian marakta adagi RPGs rocket propelled अखोई ग्रेनेड्स एयर स्ट्राइक तौरगा सिविलियन सीबा अखोई लेरे सेप्टेम्बर की तांग अमा 2024 की मतुंग सिदा सिगी थखायम रो मनुंग सिदा थोई बिसिंगसे मी सीबा युमई थाबा हौजिक सो आइना हौजिक फमीबा कासार सिगी मनाक इनक नकपदा जिरीबाम डिस्ट्रिक्ट हिबी क्रॉस फायरिंग चथरी अदुरदि अमिसाना हारिबसे मसी Manipur dagi report phajana lawdabra India government na serious oina lawdabra amadi tawreba aduna maki pose irrelevant oi Manipur gi thoiba thogdok si ground da thoiba siga masi akhoi gi sanadaba uhai haijanba national gi thakta phagale haiba utpadawna thoba thahung gi mamang da santi lae khara major incidents laitre haiba se masi aina nuai taba phungdok chari ani subada Numit humni tang tratet ki mamang sida numit humni ki mamang dadi minor incidents kar thoi hai masiju yamna aranba report amani mahagna press ta thami base loina na road map ama thu matam da puthoni hai tang tratruk ta asigi tang tratet ta thamkiba interview sida tang aikoina May 2023 dagi Tha tratret mapung phajal abasida hojipau road map ama santi gi road map ama puthokta dana ngangai haidadana ngarang da haidai base masi aikoi gi Manipur gi irang se yamna serious oina lawdabani haina khali May gi 2023 gi dagi haurakanta national highway block tawri base masida wariba essential commodity phangdabase amisaji na hairi Misaji na hari basi akhoi gi Central Police CRPF tawraga akhoi gi hana su khara hange 16 akhoi gi Kendriya Police Kalyan Banders akhoi gi godown hangaga time pana masu nauna hangdoga essential commodity phangalani hai masidi akhoi gi CRPF campus ta canteen hang bagumbani Manipur ki parja miyam hujik phangdri base maitai khakta nate Muslim su phangde Naga su phangde atai community su phangde Nepali su phangde adagi atopa tribe miyam lai si su phangde atopa community su phangde ado just face having gi oina Central Police Force CRPF ki through da akhoi gi canteen gumba khara godown gumba khara hangdokane haibasina di masina essential commodity phangbang ngamoi adu sharup national highway protect tau Adugo national highway hangdo unamdra central government amsu state government na adugo essential commodity marang kaina phangalu adu Jiribam district ki Mongbungda ngarang su maitei khulsingda akan mamongda nongmai kapsilakre Jiribam district ki Mongbungda ngarang numit yungba aduaida kuki khulai paipasingna Mongbung gi senjang da leipa maitei khulsingda akan mamongda nongmai kapsilakre haire maduda khulngak pasingna su khut handuna nakalani gi marakta akan mamongda nongmai kapna khi haire nongmai kapna bagi pawasi hekta baga security force ki mioising sangsin ki haire adubu thodok aduda mifa mipun asokapan amadi asi anagi paudi leitri haina Jiri News Network tagi phangwa paw sina haire Ramnagar Khelmagi Hari Mandopta Sri Rajashri Bhaiga Chandra Kala Academy Khelmana Sinduna Milal Asam amadi Maifagi Lamjing Makhada Kuntra Taruk Suba Numit 10 negi oiba mitei mek tambi takpi bagi thorom ngarang haudokre
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯀꯣꯟꯁꯝ ꯆꯟꯗ꯭ꯔꯁꯦꯈꯔ, ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯂꯥꯂꯥꯁꯥꯝ, ꯊꯥꯡꯖꯝ ꯕ꯭ꯔꯣꯖꯦꯟ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯐꯥ, ꯏꯔꯨꯡꯕꯝ ꯅꯤꯁꯤꯀꯥꯟꯇꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯆꯤꯐ ꯒꯦꯁꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯗꯥꯏꯁꯇ ꯐꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ ꯂꯛꯁꯃꯤ, ꯅꯤꯂꯥꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯤꯛꯂꯥꯏ ꯆꯅꯨꯅ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕꯤ ꯇꯥꯛꯄꯤꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁ꯭ꯋꯆꯇꯥ ꯍꯤ ꯁꯦꯕꯥ 2023 ꯂꯩꯅꯅ ꯂꯝꯇꯨ ꯁꯦꯡꯕ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯍꯥꯡꯕ RRR ꯁꯦꯟꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯈꯣꯝꯖꯤꯟꯈꯤꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯠꯁꯤꯡꯗ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯠꯇꯨꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯇꯩ ꯃꯩꯇꯩꯕꯨ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯃꯤꯇꯩ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤꯁꯀꯤ ꯆꯦꯌꯔꯃꯦꯟ ꯏꯛꯕꯥꯜ ꯁꯤꯡ ꯂꯥꯜꯄꯨꯔꯥ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯔꯤꯃꯤ ꯗꯦꯁꯥꯏ ꯑꯃꯗꯤ AICCꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯒꯤꯔꯤꯁ ꯓꯥꯒ ꯎꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯧꯒꯠꯄꯤꯅꯅꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯌꯔꯃꯦꯟ ꯏꯛꯕꯥꯜ ꯁꯤꯡ ꯂꯥꯜꯄꯨꯔꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯏꯗꯨꯅ ꯊꯥꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯝꯕ꯭ꯔꯤꯛ ꯁꯤꯡ ꯄꯥꯍꯋꯥ, MMTUꯒꯤ ꯂꯨꯆꯤꯡꯕ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯃꯩꯇꯩ ST ꯂꯤꯗ ꯔꯦꯁꯇꯣꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯎꯕ ꯐꯪꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯤꯔ ꯁꯤꯡ ꯄꯋꯥꯅ ꯂꯝꯖꯤꯡꯕꯤꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯁꯦꯜꯒꯤ ꯆꯤꯌꯔꯃꯦꯟ, ꯃꯥꯏꯅꯣꯔꯤꯇꯤ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯏꯛꯕꯥꯜ ꯃꯍꯥꯛꯅ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯈꯛ ꯄꯤꯕꯤꯔꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤ ꯑꯁꯨꯛ ꯃꯔꯝ ꯆꯥꯕꯁꯦ ꯃꯁꯤ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯜꯂꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯥꯅ ꯑꯗꯨꯝ ꯄꯨꯔꯞ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯩꯇꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯩꯇꯩ ꯑꯃꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡ, ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯆꯠꯂꯤꯕꯁꯤꯡ, ꯕꯤꯖꯤꯅꯦꯁꯀꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤꯁꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯗ ꯐ꯭ꯂꯥꯏꯠꯀꯤ ꯄ꯭ꯂꯦꯟꯒꯤ ꯇꯤꯀꯦꯠꯁꯦ ꯇꯪꯈꯥꯏ ꯑꯃ ꯇꯥꯅꯅꯕꯒꯤ ꯋꯥꯐꯝꯁꯨ ꯃꯥꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯄꯤꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯃꯥꯏꯅꯣꯔꯤꯇꯤꯁꯀꯤ ꯑꯣꯅꯔꯦꯕꯜ ꯆꯦꯌꯔꯃꯦꯟ ꯏꯛꯕꯥꯜ ꯁꯤꯡ ꯂꯥꯜꯄꯨꯔꯥꯒ ꯎꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯚꯦꯔꯤ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯔꯤꯕ ꯂꯤꯗꯔꯁ ꯍꯥꯏꯒꯗ꯭ꯔꯥ, ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯒꯗ꯭ꯔꯥ, ꯑꯣꯐꯤꯁ ꯕꯤꯌꯔꯔ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯅꯤꯠ 15ꯔꯣꯝ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯦꯌꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯈꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯐꯣꯔ ꯀ꯭ꯋꯤꯛ ꯑꯦꯛꯁꯟ ꯍꯥꯏꯅ ꯃꯥꯛꯀ ꯇꯧꯔꯒ ꯑꯩꯈꯣꯏꯗꯁꯨ ꯑꯦꯁꯨꯔꯦꯟꯁ ꯄꯤꯕꯤꯔꯦ ꯃꯅꯤꯄꯨꯔꯗ ꯊꯨꯅ ꯁꯥꯟꯇꯤ ꯂꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯂꯥꯏꯟ ꯐꯤꯌꯔꯗꯁꯨ ꯃꯗꯨ ꯀꯟꯁꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯁꯤꯒꯨꯝꯕ VIPꯅ ꯑꯃꯨꯛ ꯏꯟꯚꯣꯜቭ ꯇꯧꯔꯗꯤ ꯊꯕꯛꯇꯣ ꯊꯨꯅ ꯑꯣꯏꯔꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯇꯩ ꯂꯝꯕꯤ ꯂꯩꯇꯕꯅꯤ, ꯕꯁꯇꯁꯨ ꯂꯥꯛꯄ ꯌꯥꯗꯦ, ꯇ꯭ꯔꯦꯟꯁꯨ ꯂꯩꯇꯕꯅꯤ꯫ The only way is the airline. ꯑꯗꯨ airlineꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯦ꯫ ꯑꯗꯨ ꯃꯥꯅ ꯑꯗꯨꯗꯁꯨ ꯍꯦꯜꯞ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯥꯕꯤꯔꯣ, ꯑꯩ ꯑꯦꯛꯁꯟ ꯂꯧꯈꯤꯁꯤ꯫ So we are grateful to the Honorable Chairman, minorities and the leaders who have come all the way from Manipur with true heart and with true dedication. So God will help them because Manipur is suffering. God will help. Chini, thank you very much. Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu.
Adungai loi thakraba athoba singi ningsing thauramgi saruk ama oina Maraibak Majati gi damak ningtam landa lanfa oiduna Manipur gi athoba kunum doina Andaman gi Mount Manipur da leirama mafam asida chahi asigi langban thagi haisoi amadi haikal lekat tambaka loinana National Secretary Bharatiya Dalit Sahitya Academy New Delhi gi Dr. Yumna Mahendra Kumar na luchingduna tungi mirol gi damak khallaga Maharaj Kulachandra gi ningsing mitam ama thamnanaba ngarang urep uyung tamkhre hairi Nungthil gi thauramda Protocol In Charge Port Blair Andaman and Nicobar gi J. Sesagiri Protocol Assistant Port Blair Andaman and Nicobar K. Ganesh National Secretary Bharatiya Dalit Sahitya Academy New Delhi gi Dr. Yumna Mahendra Kumar Anthropological Survey of India Regional Center Port Blair Dr. Ngangom Somorjit Japanese Hospital Manipur gi President Dr. Rajen Ayangba Department of Arts and Culture Government of Manipur gi Retired Assistant Director Haubam Chitra amadi Social Activist Dr. Kiran Jenrabamna mathang sidna mithunglen ikai khumna jaba mithung amadi akhanaba mithung sing oina dais da phamki thauram hodokpa oina dais lengsin ki basingda lengyan fi amamam khudul tamduna ikai khumna ki matungda thawaina pontha pikraba athoba singi mafamda minute ani tumina leptana awaba phangdokhi thauram gi makha tarakpata leibak ningba singi maramda wangangba Saiding Saidinaba Nat ki oipa thorum amadi National Award sing yentokhi Award phanglaba mioi singi manungda Kasar Singir Bondagi Bharat Ratna Dr. B.R. Ambedkar National Award lisingani ga kunmari kita Chinga Kham Dhirendra da pikhi aduga Jiribam Dibong Mayai Lekai dagi Thaunaujam Ipo Pisak da pikhi aduga Rabindranath Tagore National Award lisingani ga kunmari sorok ating bi kuning tek Jiribam gi Moirangthem Malaya Devi da pikhi amadi Mount Manipur Andaman National Award 2024 gida R.K. Nobinsana Pradhan Dibong G.P. Jiribam amadi L. Somarendra Pradhan Hilgat G.P. Jiribam da pikhi Dalit Sahitya Academy Manipurna thobu oiduna pangthokliba ahum suba adungai loi thakraba thobu singi ningsing thauram lisingani ga kunmari gi oina chatliba tha sigi tarataruk tagi kunithoi phawba pangthokadoriba khongset asida punna saknairaba mioi kuntrani thoina saruk yari Khanganja ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak bijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar practical topagi khudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silchar da lengsinbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Aroibada maruoiba pau amukhanna Kendrana One Nation One Election ayaba pikre laibak asida matam amatada Lok Sabha amasung Vidhan Sabha mikhal punna pangthoklagani
Lagliba Panchayat Mikhal gi mangoinana Kasar Jila gi ngarang delimitation gi anoba draft list phongkre Manipur da thokliba thodok ka manadaba mawngda Home Minister na haikiba wafam adu laibak thibani haina MPCC gi president na phongdokre Jiribam district ki mongbungda ngarangsu meitei khulsingda kanma mawngda nomai kapsilakre MMTU gi luchingba singna ST demand gi matangda sabot pinaba taksinkre amasung ahum suba adungai loi thakraba tobu singi ningsing thauram Andaman and Nicobar gi Port Blair da pangthokre Lakhipur online YouTube channel gi paw sanduk saba nasigi wenadi matang asida loijare Lakhipur online ni puthok saba September 10 ahan bada maru